Governor Ajay Kumar Balana Lona Yadaba Pongda Piriba Khulai Singh Tingalakadabani Haina Thakhiba Matam ngasi Loikhibaga Iroinana Arambai Tenggol gi Maikidagi Masing Yamna Khulai Singh Police Sinakre Arambai Tenggol gi Khulai Singh Ado ngasi Nungtil Pung Ahum Khara Helakpa Adwaida Ahanba Manipur Rifles sa Laktuna Kusinakibane Maduda Tongan ba Maikay gi Ima Ibel Khwairaban Kaithel gi Perform Phambi Ima Singh amadi Senior Citizen kaya su yauke Adumangpu Paumi Singh di Khulai Sinaba Aduda Sarugyan Kide Khulai Sinaba Lakhiba Adu Arambai Tenggol General Headquarter ge CMP W Muhindrona Jinglake Maduda Khulai Yaona Atay Polam kaya su loinarake Amaromda ngasi Khulai Sinaba Aduga Mari Lainana Manipur Police ke Control Room dagi Thadorakpa Jarol Amana Hai Ahanba Manipur Rifles Staff Puna Khulai Chaniga Nifu Taruk Sinarake Masiga Iroinana State Asigi Ching Amasung Tamgi Tungan Mafamda Puna Khulai Kumfu Mato Shinaraktuna Ngasigi Oina Apunba Khulai Chahunga Sumna Taret Manipur Police Sinarake Voluntary Oina Khulai Sinarapa Asina State Asigi Mahusagi Fibum Hanjalakpada Chawna Mateng Oinakane Lona Yadaba Moongda Piriba Khulai Singh Numit Taret Nigi Manungda Tingalaknaba Governor Apil Thakhiba Ado Ngasina Matam Loide Maram Aduna Mari Lainaba Singna Thoraktuna Lut Thakhiba Khulai Singh Surrender Tobirao Madu Oidabadi Karigumba Makal Amatagi Action Lauroi Karigumba Numit Taret Nigi Matam Asi Hendokraba Matungda Kanagumba Singna Lona Yadaba Moongda Amadi Lut Thakhiba Khulai Singh Pairam Batok Logi Matung Ina Chap Chaba Legal Action Lokatkani Haina Police Control Room Gerald Asina Makatare Amaromda ngasi Khulai Shinaba Aduda Sarugyakiba Singna Masa Masagi Wakalon Singh Paumi Singda Fundonake ngasi dia Arambai Tenggol na nungmei surrender toba tasemandi surrender nate handover toba Ipaki ngak na bigi damakta private defense aduga self defense aduma kukilamen hen masing na landarakpa micham mahatpa civil population mayam mahatpa maluwe na miti da attack torakpa do state sarkar na central forces na ngakpi daba chenbi daba aduna maram moidana kun ngakpa idana thokpa adu manuda Arambai Tenggol sama oiba maram aduna adugumma toriba mayam do Government so Kangdana Adur Budi, Government Actaba, Sendaba, Todana, Kunaka, Topanina, Kunga, Eva Chingche, Masi Governor, Public Policy, Migi Makada, Aruba, Surrender to Londa, this surrender Hibani, the Semadi, no made to hand over to Hiba, Aduga hand over to the 18 Harang, welcome to Raga. I couldn't some Kanbada, my governors who never Ministry of Home Affairs ki tu yaure haino tare adaida haiba nongmei masige masingka no chom chamri asi openly santi lakna ba santi ke lambi purakna bagi masak amu oina ahan bada etina lokal pokhangtang ni haina akoina senior citizen moina moige nongmei handover to base witness oibiu yang biu Yang sarkana security forces na lana kudong chawa lauraga katogalan torakpada tawbi yadana ba achum mamongda lakna ba rule of law lakna ba Manipur santi purakna bagi adung makhongthang amani haidana ai motas maina loi songninga oiba situation ninga sigi tawri base isa singjigi khulai singje ubada khoi dine thamoi che loina kai moi se khulai pai ba thorakhi ba megi tang ahum dagi horakhi ba lando Kana aduda security ma'am ngasi di moi na khulai lokchan bagi da magdan na tro moi na mamang thadana lei ba ma'am do moi matam dur kalai sat khige ba ya asa khoi ti mama khoi ta moi loi kai le sei jira ngasi si da tawri ba thabak che si matong ta ba nonga laga phatta ba thabak ama ta ba Manipuri ima ma'am sira ne lan je tap ta na tawra ge si thamoi je thawai ka thoge ba khalle ba yam ninga